Manipur MACHET TANA THUGAIRAGA Kuki Seperate Homeland ama Piyu HAINA demand Touriba Asi Central Force Nakoinana Shougatlabra HAIBAGI CHINGNABA LEIRE HAINA SEKMAI HANNAGI MLA NINGTHOUJAM BIREN PHONGDORAKLI Wafam asi loitang kuno maning lekaidagi Laishram Kamal Babu Kauba nupa ama mangkibaga mari leinana Kanto Sabalda Jungsin kiba miyamgi Khongjang amada mahakna phongdokhibani mahakna makha tana hai army gi naton sumang maktadagi mi ama irai laina fahan kiba asdi yamna chingnaningai oi micham prajagi lanthum amadi thawai ngakani haina leiriba security force ki mamang maktada micham phakibagi thabak asi handak thokliba asina ahan banate pumnam asi security force na masagi mathau mashak khangdana thabak tau masagi mathau mashak khangna thabak tau dabadagini Kuki singna nongmai kaptharak padana security force singna yengduna leiba aduga isang ngakthok chanaba maiteina khut hek haluragana security force na onsilaga chaba asigumba Indian security force na chatharakliba thawong asidi yamna michang mikhai naiba thawongni masigi poloi afaba oiroi leimakhong army camp manungda thokpa thodok amabu GOC na Khangde uhaude haina leithokpa yaroi Laishram Kamal Babu army ki check post ta entry toramlaga thabak suba army camp manungda changkibani mahaki langla langjel army na puthokadabani madu ngamdrabadi army ka Kuki militant single leimakhongda punna thabak tominari hairoi dabagi maram leite army oiragadi kanglu furup naidana thabak tobiu Kuki singna fakiba mitei macha Kamal Babu athuba matamda rescue toduna miyamda sinagadabani karigumba fatanungda thoklabadi madugi tek chak pumnamak leimakhong army ki GOC Sina amadi GOC amadi Manipur lang ang napugadabni haina mahak na makata na phongdoki. Haukiba army retire mana army chief general mana phongdoki madudi Manipur da Kuki dum mating pangul leitin hai. Hojik sidal thoi ba thogok sidi army canton menong de thogu thogdok kay gidum khangdo man kay gido. Masawa restart mode entre tawruga changkibani thorpo phangwang gamdab manam kay gido. Sina takudi Army canton menung sida leiriba su suspension of operation la leiriba Kuki sinau singi kay gidum thambi maram kay gido. Why they are boy free hand thare raga mi mangba tarbati kay gido Manipur praja si mi na trabjala